ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯤꯃꯥꯒꯤ ꯕ꯭ꯂꯣꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯃꯃꯥꯅꯦ ꯏꯅꯝꯃꯅꯦ ꯗꯗꯥꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦꯕ ꯑꯗꯨꯗꯨꯒꯤ ꯕ꯭ꯂꯣꯛꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯨꯖꯅ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯂꯣꯏꯔꯦꯕꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯂꯣꯏꯅ ꯑꯌꯨꯛꯀꯤ ꯆꯥꯅ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕꯀꯣ ꯆꯥꯛ ꯀꯩꯀꯥ ꯊꯣꯡꯗ꯭ꯔꯤꯉꯩꯗꯀꯣ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯇꯣ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯥꯛ ꯄꯤꯖꯗꯕ ꯆꯥꯛ ꯊꯣꯡꯕꯁꯦ ꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯁꯦ ꯁꯤꯅꯤ ꯃꯌꯥꯝꯅ ꯆꯤꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯑꯗꯨꯗꯒꯤꯗꯤ ꯁꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯍꯤꯟꯖꯥꯡꯀꯣ ꯁꯦ ꯉꯥꯁꯦ ꯑꯖꯥꯏꯕꯅꯦꯕ ꯑꯗꯩ ꯍꯤꯟꯖꯥꯡꯁꯤꯅ ꯉꯔꯥꯡꯒꯤꯅꯤ ꯍꯣꯏ ꯎꯍꯟꯒꯦ ꯑꯁꯤꯅ ꯀꯩꯅꯣꯅꯦꯕ ꯉꯥꯁꯤꯅꯅꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯦ ꯄꯤꯖꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯕ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯏꯟꯕꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯗꯦꯂꯤ ꯅꯤꯠꯁꯦ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯥꯛꯇꯣ ꯂꯧꯁꯜꯂꯣ ꯍꯣꯏ ꯄꯤꯒꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯃꯥꯛꯁꯦ ꯑꯗꯣ ꯃꯥꯛ ꯆꯥꯛ ꯄꯤꯖꯕ ꯍꯥꯏ ꯊꯕꯛ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯆꯪꯉꯦ ꯃꯥ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯥ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯥ ꯆꯥꯛ ꯄꯤꯖꯕꯁꯤ ꯎꯠꯄ ꯉꯝꯃꯔꯣꯏ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯅ ꯂꯣꯟꯅꯕ ꯁꯦꯝꯗꯣꯛꯑ ꯊꯝꯃꯝꯃꯦꯕꯀꯣ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯁꯠ ꯂꯥꯎꯅ ꯆꯪꯉ ꯊꯣꯡꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯣ ꯁꯤꯅꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯩꯗꯤ ꯏꯁꯥ ꯊꯣꯡꯅꯕꯒꯤ ꯃꯊꯦꯜ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯁꯦꯝꯃꯝꯃꯦ ꯃꯌꯥꯝꯁꯤꯒꯅ ꯂꯩꯔꯦ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯀꯣꯕꯤꯁꯦ ꯑꯩ ꯁꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯅ ꯑꯇꯩ ꯃꯊꯦꯜꯁꯤꯡꯒ ꯁꯣꯏꯔꯦꯕꯀꯣ ꯀꯣꯕꯤꯁꯤꯗꯤ ꯑꯩꯅ ꯁꯣꯏꯔꯒ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯃ ꯑꯗꯩ ꯂꯨꯄꯥ ꯃꯥꯟꯕꯤꯁꯨ ꯊꯣꯡꯒꯅꯤ ꯑꯗꯩꯗꯤ ꯏꯂꯤꯁꯥꯒꯤ ꯊꯥꯎ ꯉꯧꯕ ꯑꯃ ꯁꯤꯡꯖꯨꯅꯦ ꯁꯂꯥꯗꯅꯦ ꯑꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯉꯥ ꯉꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦ ꯀꯩꯅꯣꯗꯨ ꯉꯥ ꯊꯥꯎ ꯉꯧꯕꯅꯦꯕꯀꯣ ꯁꯤꯅ ꯁꯣꯝꯗꯅ ꯂꯩꯔꯦ ꯁꯤ ꯁꯂꯥꯠ ꯁꯣꯏꯕꯤꯔꯦꯕꯀꯣ ꯃꯃꯥꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯊꯕꯤꯁꯦ ꯈꯣꯡꯉ ꯊꯝꯃꯦ ꯑꯗꯣ ꯃꯥꯅ ꯁꯂꯥꯠꯁꯦ ꯁꯣꯏꯕꯤꯔꯝꯃꯦꯕ ꯁꯂꯥꯠꯁꯦ ꯃꯣꯏꯁꯨ ꯆꯥꯗꯣꯏꯅꯤꯅꯅꯦ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏ ꯆꯥꯒꯗꯕ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯣꯏꯖꯔꯝꯃꯦ ꯁꯂꯥꯠꯁꯦ ꯃꯌꯥꯝꯁꯤꯅ ꯏꯂꯤꯁꯥ ꯊꯣꯡꯕ ꯍꯧꯔꯦ ꯏꯂꯤꯁꯥꯒꯤ ꯑꯥꯂꯨ ꯉꯧꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯣꯌꯥꯕꯤꯟ ꯉꯧꯕꯁꯤꯅ ꯈꯨꯗꯛꯀꯤ ꯀꯩꯅꯣꯅꯤ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄꯅꯦ ꯑꯁꯤꯅ ꯑꯗꯨꯅ ꯑꯁꯤꯁꯨ ꯈꯇꯪꯈꯛ ꯉꯧꯔꯦ ꯑꯁꯤꯅ ꯃꯣꯏ ꯅꯨꯄꯥꯁꯤꯡꯗ ꯆꯥꯕꯒꯤꯅꯤ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯟꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯅ ꯂꯩꯔꯦ ꯉꯥ ꯊꯥꯎ ꯉꯁꯥꯏ ꯉꯧꯈꯤꯕꯗꯣ ꯁꯤꯅ ꯂꯩꯔꯦ ꯁꯂꯥꯠ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯑꯗꯩꯗꯤ ꯑꯥꯂꯨꯅꯦ ꯂꯩꯁꯥꯕꯤꯅꯦ ꯇꯧꯔꯒ ꯊꯣꯡꯕ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯌꯦꯟꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯆꯥꯕꯈꯛꯇ ꯉꯥꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯉꯥ ꯃꯇꯨꯝ ꯑꯅꯤ ꯇꯧꯔꯒ ꯌꯦꯜꯂꯦꯕꯀꯣ ꯑꯗꯩ ꯂꯨꯄꯥ ꯃꯥꯟꯕꯤꯁꯤꯁꯨ ꯑꯅꯤ ꯇꯧꯔꯒ ꯌꯦꯜꯂꯦ
ꯃꯤ ꯌꯥꯝꯕꯅꯤꯅ ꯋꯥꯟ ꯇꯥꯏꯝ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯟ ꯐꯦꯡꯕ ꯋꯥꯗꯅꯕ ꯍꯥꯏꯅ ꯋꯥꯟ ꯇꯥꯏꯝ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯣ ꯃꯥꯛꯁꯦ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯑꯦꯕꯀꯣ ꯏꯕꯨꯡꯒꯤ ꯃꯆꯥꯒ ꯑꯗꯩꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯋꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯄꯤꯖꯊꯣꯛꯑꯦ ꯅꯤꯡꯊꯤꯕꯤ ꯍꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯌꯦꯡꯉꯒ ꯑꯗꯨꯒ ꯃꯣꯏ ꯆꯥꯛ ꯄꯤꯖꯔꯅꯤ ꯍꯥꯏꯅ ꯆꯥꯛ ꯄꯤꯖꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯉꯒ ꯔꯕꯤꯅꯥꯁꯦ ꯂꯩꯔꯦ ꯔꯕꯤꯅꯥ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯍꯥꯏꯔꯣ ꯍꯥꯏ ꯅꯤꯡꯊꯤꯕꯤ ꯍꯥꯏ ꯂꯦꯞꯄꯒ ꯍꯥꯏꯗꯤꯅꯦ Hello guys. Hello guys. Hai angan sangani. Hai angan sangani. Angan nungsa pale. Nungsa pale angan se. ꯃꯌꯥꯝ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯐꯖꯅ ꯀꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯅ ꯁꯦꯀꯦꯟ ꯇꯤꯞꯅꯦꯕ ꯁꯦꯀꯦꯟ ꯇꯤꯞꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯆꯥꯕꯒꯤ ꯑꯗꯣ ꯁꯤꯅꯤ ꯃꯣꯏ ꯆꯥꯅꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯦ ꯑꯩ ꯇꯜꯂꯤꯅ ꯃꯅꯤꯡꯗꯤ ꯁꯨꯝ ꯀꯥꯞꯄꯦꯕ ꯃꯌꯥꯝ ꯑꯁꯤꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯌꯨꯝ ꯑꯅꯤꯗ ꯌꯦꯟꯕꯒꯤꯗꯃꯛ ꯄꯨꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅ ꯌꯥꯝ ꯊꯦꯡꯅ ꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯨꯝ ꯍꯟꯈ꯭ꯔꯦꯕ ꯑꯗꯣ ꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯆꯠꯂꯝꯗꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯅꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ